Census operation mamangda NRC update to hoba haibasi yamnamak tangai fadaba kongtang amane karigumba NRC update to hotabadi pumnamak loiragani haina kurai is Sigi MLA Lekshangtam Susindro na Fongdokre Patriot Stega Marilene na BJP Kurai Mandal Amade Susindro Foundation na Senduna Kurai Popular School Ground the Pangtokiba Anishuba State Level Patriotic Song Competition 2026 ke Thauramga Marilene na Paumishing na hangba wahangi pakumpira duna wafam ase Fongdokibane Mahak na makha tara duna hai mamang da layamba Hanagi Chief Minister Nong Thombambire na Luchingba Laingak adugi matamdasu NRC update tawduna lamdam ashigi yelhomi amade yelhomi na tabasing kandok na ba State Assembly da resolution Lokiba Lakre Census Pangtok Tringai da NRC Hanna update tahoba haibishimak yamnamak tangai fadaba tabakamane Census mamangda NRC Pangtok u haina haujik miyamna taliba demand asi lanaigi midyengdagi amade kurai esigi MLA ama oina mapungfana sawatli haiki paumishing na hangba wahang atoppa Wahang amagi paukum pira duna mahak na hai ipa ipushing na thambiramba lamdam ashi ngak pa haibasi miyamgi mihut oidiba shingi thodangni adubu miyam na pamliba adumak mihut sing na chapchana piba ngamde lengaki thoshilda miyam khakta natana mihut sing na su karigumba matamda pendaba fauk taba natte miyamgi apamba piba ngamdaba haibasi mihut ama oiba nungaitaba fawe state lengak asi tabak thosil pangthokpa mapung Fana active oiba watli haibasi achumbani haike ngasi pangthokiba patriotic song competition aduga marilene na mahak na hai ipai pushing na thambiramba ireibak iramdam ashigi apunba saktam kaihandana ngashigi mirol na tungi mirol gidamak thamlamba haibashi aikoigi thodangni iramdam ashigi ningtamba ngak na bagidamak ipai pushing na thengnakiba awabagi tangai fat tangkak kaya adu ngashigi mirol na kaufdi haike Senamaki Miana Pami, Potudi, Tadi Taramore, Adawakoi, Mio Singse, Kamaito Gaganda, Akoina Pami, Sinse, Loina Musupang Bangamde, Ishorna Supiti, Sorda Akoina Karaninga, Ishorna so Akoina Pamjariba posting to Mungam de Adubo, Karak Pamjariba, a Tauzariba Kad, the Navadi Mayam, the Pelamo Adubo, Akoi Maksupian, the Nahan Mamangi program da Isabu, Adum Pongtoksa, Kriduni, Aduna. Mayam na pienda ba haibase akoi datsu yam nungai taw fawi aduna paliba sarkar asina amasung lairiba government asina yamna fully active oide haibase bodi ai isana su yai mase mayam punam no su hena khangbiramani akoi gi hana sigi mamangda leramba president rule mamangda leramba sarkar haiba tare adugi sarkar matamda miyam punam no su hena khangido assembly do wareb letuna akoi na si tawgodabni yamna dakar leba poni na akoi matamdu da resolution below gibni aduna masidi mandatory ni haiba tare tawdragadi akoi punam se loigini aduna masida ai fully endorse tawjay na ismain namjay